ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯉꯥꯟ ꯃꯦꯗꯤꯌꯥꯁꯤꯗ ꯁꯨꯒꯥꯎꯒꯤ ꯊꯥꯒꯠꯆꯔꯤ ꯔꯥꯎ ꯐꯣꯡꯗꯣꯛꯆꯔꯤ ꯑꯣꯀꯦ yan hanuda mangan media bu yengbiri ba nungsijaraba ichinausing punamapu mangan media gi host hoijariba Nobkumar Kaisamna khutbana judana mayam punopu taram taram oksari amadi thodoi nokpa adongi chelam matambu kaithopiduna nimidangi pungni pan sida mangan media bu sorgi oiba thogoni phambak oibina namidamakta prathna glona yawbiro khudimapu adongi tauraba ibo market thogol tawibagi pungningi adugumba ihuladu uzabada mangan mediana adongi laman charom to jere habasi haijaraga khogi ngasi minasna mangan mediana sandokchari ba thoromasi bu yengbi punamakpu thoromasi hawna ba ya ba lawjege aduga youtube ta amadi khogi jumde yengbi bu nuksiri bi chinaw sing punamakpu su ngkhole tra thagat chabolo na program asi hawjege numit ni phumangani chupna satharapa Nahasinggi Aphaba Khonjel haina thonjaba October ki taung 1 dagi ngasi phawa chathajarpa numit taraga marini chupna chathajarpa numit asida yamna nungai ribadi khoi Nahasingna mapui bungogi wa haidukani haibado ngasidi Manipur da laiba chinaw sing Christian chinaw sing Nahasing lagtagi ngasidi Khonjel thorakle tara marini chupna numit asida ikai khumul matik charaba Sunil Laishram hoji mai bungo maki wahi su tambiriba nungsijaraba khoi Nahasina ibungo mahaki Wapaogi ngasi gi milasida Jesudi Ningthouni haibagi matang sida mahan Wapaogi si pibigani maramadana ngasi gi midang ngasi gi Wapaogi se ekoi punna tamina bayana na bidamakta ekoi mayam prathna galona ekoi thogol tominasi dugo mayam prathna tominasi ngasi gi midang gi thorom paket pigadoriba nungsijarba khoi gi Nahasinggi Khonjel pibigadoriba Sunil Laishram gi khuta matamasi ai sinajage Sunil Laishramna ibungo mahaki thogolgi asigumlaba phambak asi lawisi ahanbada ishorbu yamna thagatpa phongdokjari asigumba timing ama ingonda pibiba sinama ishorbu ngamkhai leitana aigi site tagi thagatpa phongdokjari aduga ngasigi mangan Manipuri Christian mediana sinbiduna Zoom app ki khuthangda yawbiriba Christagi nungsiraba ichininau khudimak habadi pastor leiriba rever amadi ishorgi tongan tonganba thogal tawiriba ichininau khudimakpu thagatpa phongdokjari aduga loinana YouTube ki kuthangda live stream oina yengbiriba nungsiraba ichininau khudimakpusu thagatpa phongdokjari yam nungaijai aduga ngasigi sigumba thauram asida aibu ishorgi wahai kharadang oirabusu haidokpa lithokpa phanghanabagi achaba timing ama pibirakpagidamak mangal media bu thagatpa phongdokjari loinana maruoina ojanobobu thagatpa phongdokjaninge haidi sigi ngasi aina taw haijagadriba phangjariba matamase ojanobo na simbiraga dumai tawraga phangjarakpani duni yam ojanobo siam thagatpa phongdokjari hojikti akhona ishorgi wahai amatang yengminate aduga ipre laksage Philippians chapter 2 gi verse 5 to 11 do ai pajarake Krista Jesuda leiba pukning adu nakhoidasu leisanu mahakti ishorgi mawongda leiramlabasu ishorga manaba oiba adu chetna paigadaba oina lawkhide adumakpu minai amagi saong lawduna miyoibaga manaba oiraktuna masa mathantabu sangdokjare aduga saongda miyoibagumna oiraktuna mahakna siba phawba haibadi cross siba phawba haiba induna masa mathanta nolukchakhi maram asinasu ishorna mahakpu yamna wangna thangatpire aduga mangonda ming khudingi mathakta leiba ming adu pibire masi shargada malemda amasung malemgi leiron nungda leiba khudingmakna Jesugi mingda khuru khudak punduna khurumjana nabani aduga ipa ishorgi matik mangal chaunaba leiton khudingmakna Jesu Christadi ibungo ni haina phongdoknanabani amen ya tujarake mayam punna ishorda changjamina sai pray tawjarake
Sound satre mas kisi uja. check the view. Okay, thank you. Sound yaw da bida. Tabi Kaya brother. tawin. Kuji pudi tari nga sai dinang sound yaw diya ba. Ay unmute to hujik leirame. Ay unmute tadi on Okay, to. okay, okay. Please continue. Please continue. Okay, Okay. please continue. Okay, aduna hujik tingasi tabi reko ja phajana do. Tai, tai, tai. Ngasigi program sida aingonda phangliba thoram sida phangliba aingi topic ase Jesudi Ningthouni haibani aingonda phangjariba topic ase aduna ngasigi matangda aingonda pibira ko yam thagalle aduna lakchaning badi ahan bada Jesu Christa sin ningthau oina kanana hapano aduga kanage ayabaga loinana suk chawba authority si loina duna ningthau oiribano haibasi matangda aikoina yengminasi tasengna haigdi Jesu ase ningthouni haibase aikoina dum chumduna le wafam amani adubu masi kamaina chumlibano kamdawna chumlibano haibasi matangni aikoina hojik yengminagadabase aduna Genesis chapter 3 gi verse 15 da akhoi yengminasi aduda sumaina hairaga lei nahaka nupi asiga nahaki daraga aina yengthina hangani mahakna nahaki nakok pophangani aduga nahakna mahaki khongi khuning pophangani amen masi khoina uba phangbase taibang malembu simbiriba ishor ke nupi asigi chada naudagi marida mahakbu namthak tawbikhiba lin adugi sorry kaino ko wang tore haje sorry ngahak kaino tawbe babana korokoi okay aduna hojiki ishor asina hojiki nupi asigi chada naudagi marida mahakbu namthak tawbikhiba lin adugi adubu net khaina ba haitare adugi damakta pibi gani haibasi matang hitu phange aduga nupi adubu minam khibagi maramna akoina papta akoigi punchi se papta ta khiba aduga mahaki ahing bagi sor haptin bikraba akoi miyoi ba haibadi mahaki masamak mana mahak mitam loroga masam ki khutna semi khiba akoi miyoi ba se akoi miyoi bagi yati sibu kanbina ba matik leiba ama thokhanbigani haibasi mafam asida uba phange aduna masidagi akoina khangbase mapu mahakna miyoi akoigi khunai asigi haudringaidagi oirakadaba ado hanana mangjaunana thorang ama langduna thambi haibase akoina asida uba phange aduna akoina tanaba taba masaya haibadi wasak pikraba kanbi mapu haina Jesugi maramda hek taribasi adu akoina kanbi mapu haibasi matangda akoina adum makhatana adum jengminasi Isaiah chapter 9 gi verse 6 ta sumaina hairaga lei maramdi aikoida angang ama pokle aikoida machanipa ama pibire mahaki lengbanda lengak sasan leigani mahaki maming kaugani angakpa pautak piba matik chawwa ishor lomba naidaba ipa amasung ingthabagi ningthau amen asida sengna haire adudi haibasida aikoina uba phangi madudi mahak asi nakhoi aikhoigumna taibang pan sida pokhibani aduga Isaiah phongdokhibada asimak thoki Isaiah phongdoe Isaiah phongdokhiba wahai adu Jisu pokadaba tha kharagi mamangda haiba tare adugida John the Baptist haiba nupa adugi mapadasu Zechariah David ki chada dagi poklagani haibasi phongdokpi khibasu lei masi akoina Luke chapter 1 gi verse 69 da uba phangi hairi masimak akoina Luke chapter 2 dadi Jesu si po e Krista do po akoina mayek sengna uba phangi laisabi duna angang do thawai asing badagi miron duna pokle haibase asisu uba phangi Isaiah chapter 7 gi verse 14 da uba phangi masimakne akoina ahanbada pathokduna tamina khiba Philippians chapter 2 gi verse 7 and 8 ta uribasi aduna yamna angakpa mane haibade
ꯃꯤꯑꯣꯏꯕꯒꯤ ꯁꯛꯐꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤꯅ ꯃꯉꯣꯟꯗ ꯅꯣꯂꯨꯛꯄ ꯍꯥꯏꯕ ꯏꯟꯕ ꯑꯃꯗꯤ ꯈꯥꯡꯕ ꯀꯟꯕ ꯑꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯉꯣꯟꯗ ꯂꯣꯏꯅꯕꯁꯦ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯅꯤ ꯍꯜꯂꯦꯂꯨꯌꯥ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯕꯨ ꯋꯥꯍꯪꯗꯤ ꯄꯨꯝꯅꯃꯛꯁꯤꯒ ꯖꯤꯁꯨ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯁꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯦ ꯃꯔꯤ ꯑꯗꯨꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯀꯟꯕꯤꯅꯕ ꯑꯃꯈꯛꯇꯪꯕꯨ ꯈꯟꯗꯣꯛꯄꯤꯈꯤ mahak adu bani Kristo Jesu aduni hai adun Philippians chapter 2 gi aita sumaina hair lai cross mathakta siba fawba haiba induna mapagi haiba inki hai humni subu numitta hawgatlaga masamakna lauthoki Matthew chapter 28 ki 18 da sumaina hai sarga amasung malemda leiba matik punamak aingonda pibire amen aduna miyamna wakatbadagi solbu ningthau hapkiba aduga Davidna oikiba ningthau gi mawong amadi tongan ba atop ningthau singna oikiba adugi mawong aduda Jesu Christa sina oikiba nate mahakti hairiba pankiba ningthau mayam asigi palamba makhone chatlamba mawong matau agi tawramba isa sajat adugi tongan ba amada Jesu Christa di aduni oiribise aduna mahakti makhoiga changdamnaba kaidong su yaroi maramdi mahakti lomba nairoi doba ahuba musung aroiba adu oiriba hongba leitaba ningthau adu mahakti makhoi ataiga sungan manaba yaroi tonganba ningthau hoi amani man oiribase maramdi Jesu Christa gi ningthau oibada yauriba Bible da phongdok pikraba ningthau oibagi magun ado ataiga adum khetnaba adum ui khetnai haibagi maramdi mahak masa ishor oijarabasu papi singi marakta papi amagumna leiduna kari ama to hendana pap chelaba miyoiba ikhoigi saong lauduna mangda lakadoriba soidana thokladaba mahaki ningthau leibakki maramda mahangna tambiduna leiramki haiba ningthau leibakki matangda tambiduna lei haiba sigi matangda ningthau leibak haiba sigi matang mana maruoina aran khubam adagi anaba fahanba adagi lai fattaba tanthokpagi thawai haiba asigidagi henna focus piraga mahangna ningthau leibakki maramdana henna pi maramdi karigino haiba kansida ki haiba salvation adagi deliverer adagi healing haiba singse kadai yawi haiba kanda ningthau leiba ishorgi ningthau leiba asida loina yawraga lei aduna karigumba aikhoigi thamoida Jisuna palaba Jisuna rule tawba taragadi ishorgi ningthau leiba asi kadai dana haiba matamda aikhoigi thamoida ishorna rule tawraba adi Jesu Christana aikhoida pibi khiba yathang mayam asi khoina ngakchaduna haiba induna tau haiba singse tawduna leiba taragadi ai nangi thamoi ase ishorgi ningthau leibak adu oigadoribani haibase adum uba lei aduga makhatana leiba kanside Jisuna ningthau oibasida ningthau oibase sidragadi oiba yadabra sidragadi oiba yadabra ningthau oibase na haibasida asi jo mahana mangjaunana adum phongdokpiba lei asigi matangida kadaida leige haibada Mark chapter 10 gi verse 45 da lei maramdi sumaina haiga lei maramdi migi machanipa adu fawba masabu thaugal tawhannanaba lakpa natte adubu thaugal tawnaba amasung mayamgi thadokmal oina mahaki thawai thaba lakpani hallelujah masi araiba thabak amadi natte mana tawramibase haidi ai nangi punsida thogasu masi yamna awaba amadi oi adubu hairiba sing asi pulap tayonaba amada mahana ꯑꯩꯈꯣꯏꯒꯤ ꯗꯃꯛꯇ ꯂꯥꯛꯄꯤꯈꯤꯕꯅꯤ ꯑꯗꯨ ꯃꯁꯤ ꯃꯍꯥꯛꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯉꯤ ꯍꯜꯂꯦꯂꯨꯌꯥ ꯑꯗꯨ ꯈꯪꯅ ꯃꯍꯥꯛꯅ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯃꯥꯌꯣꯛꯅꯔꯒ ꯊꯦꯡꯅꯕꯤꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯈꯥ ꯇꯥꯅ ꯖꯤꯁꯨꯁꯦ ꯅꯤꯡꯊꯧꯅꯤ ꯃꯥꯁꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯣꯛꯈꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯣꯛꯑꯦ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯣꯏꯅꯁꯨ 시키 하면서 좀 우블레이 할렐루야 오케이 아주 닝터오이나 마학세 닝터오이나 뽀키 아마디 닝터오이나 마시 시키 아두가 아묵 하나 마학세 닝터오이나 다이방 말렘시다 라키가니 하이베시죠 그나 우팡에 아두나 가리군바 아동기 타모이다 Jesu Christa se kanbiba mapu amani haiduna kanbiba
ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯏꯁꯣꯔꯅ ꯄꯨꯟꯅ ꯀꯨꯞꯁꯟꯕꯤꯗꯨꯅ ꯂꯧꯊꯣꯛꯄꯤꯕ ꯉꯝꯃꯤ ꯑꯗꯨꯅ ꯏꯁꯣꯔ ꯄꯤꯖꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯑꯅꯥꯕ ꯐꯍꯟꯕ ꯍꯤꯂꯤꯡꯒꯤ ꯄꯋꯥꯔ ꯂꯩꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯂꯩꯕ ꯑꯅꯥ ꯑꯌꯦꯛ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯗ ꯆꯪꯖꯗꯨꯅ ꯆꯪꯖꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯅ ꯂꯧꯊꯣꯛꯄꯤꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯁꯨ ꯂꯩ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯐꯠꯇꯕꯒꯤ ꯊꯋꯥꯏ ꯇꯥꯟꯊꯣꯛꯄ ꯉꯝꯕ ꯈꯨꯗꯤꯡꯃꯛꯄꯨ ꯉꯥꯛꯊꯣꯛꯄ ꯉꯝꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯏꯁꯣꯔꯗ ꯆꯪꯖꯔꯒ ꯉꯥꯖꯔꯒ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯧꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯑꯃꯨꯛꯀ ꯑꯩꯈꯣꯏꯅ ꯀꯔꯤ ꯐꯪꯕꯒꯦ ꯍꯥꯏ ꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯖꯤꯁꯨ ꯑꯁꯦ ꯅꯪꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯆꯪꯖꯒꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄ ꯈꯨꯔꯨꯝꯕꯁꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯅꯤ ꯃꯍꯥꯛ ꯑꯁꯤꯅ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯇꯧꯏ ꯍꯥꯏꯕ ꯀꯥꯟꯗ ꯑꯁꯤꯡꯕ ꯃꯤꯁꯤꯡꯅ ꯇꯧꯔꯝꯃꯤ ꯊꯥꯒꯠꯄ ꯈꯨꯔꯨꯝꯕꯁꯦ ꯑꯁꯤꯡꯕ ꯃꯤꯁꯤꯡꯅ ꯇꯧꯔꯝꯃꯤ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯥꯜꯂꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡ ꯑꯁꯤꯗ ꯖꯤꯁꯨꯅ ꯄꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯆꯦꯛ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯊꯃꯣꯏꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯥꯟꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯑꯃꯗꯤ ꯑꯣꯏ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯉꯦ ꯃꯥꯅꯕꯨ ꯑꯩꯈꯣই ꯊꯃꯣꯏꯅꯨꯡꯗ ꯄꯥꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤꯕ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯁꯦ ꯖꯤꯁꯨꯅ ꯁꯣꯜꯕ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯎꯕ ꯐꯪꯉꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯇꯥꯈ꯭ꯔꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯇꯥꯕꯤꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯏꯁꯣꯔꯅ ꯍꯦꯟꯅ ꯂꯣꯏꯅꯕꯤꯕ ꯃꯔꯥꯡ ꯀꯥꯏꯕ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯍꯩ ꯈꯔ ꯊꯝꯖꯔꯒ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯕ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ 45 days ꯅꯨꯃꯤꯠ 95ꯅꯤ ꯆꯨꯞꯅ ꯅꯍꯥꯁꯤꯡꯒꯤ ꯑꯐꯥꯎ ꯑꯐꯥꯎꯒꯤ ꯈꯣꯟꯖꯦꯜꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯂꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝ ꯅꯍꯥ ꯑꯣꯏꯕ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯝꯕꯤꯔꯤꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯕ ꯌꯥꯝ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯑꯗꯨ ꯇꯨꯡꯗ ꯑꯁꯥ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯁꯤꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯂꯣꯏ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕ ꯑꯣꯖꯥꯁꯤ ꯏꯁꯣꯔꯅ ꯕꯣꯔ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯏꯁꯣꯔꯅ ꯁꯨꯅꯤꯜ ꯂꯥꯏꯁ꯭ꯔꯝꯕꯨ ꯃꯥꯒꯤ ꯊꯧꯒꯜꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯕ꯭ꯂꯦꯁꯤꯡ ꯐꯪꯕ ꯑꯣꯏꯁꯅꯨ ꯇꯨꯡꯗ ꯌꯥꯝꯅ ꯐꯖꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯊꯥꯖꯩ ꯃꯔꯝꯗꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯁꯟꯗꯣꯛꯄꯤꯔꯝꯕꯁꯤ ꯌꯥꯝꯅ ꯇꯦꯜꯂꯞꯄ ꯑꯣꯏꯔꯁꯨ ꯄꯣꯏꯟ ꯑꯅꯤꯗ ꯌꯥꯝ ꯐꯖꯔꯦ ꯑꯍꯥꯟꯕꯗ ꯖꯤꯁꯨ ꯅꯤꯡꯊꯧꯅ ꯄꯣꯛꯈꯤ ꯅꯤꯡꯊꯧꯅ ꯁꯤꯈꯤ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟ ꯑꯍꯨꯝꯗ ꯇꯆ ꯇꯧꯕꯤꯔꯝꯃꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯤꯡꯊꯧꯅ ꯄꯣꯛꯈꯤ ꯄꯥꯞ ꯆꯦꯜꯂꯕꯁꯤꯡꯕꯨ ꯁꯩꯇꯥꯟꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯊꯧꯒꯤ ꯔꯣꯜ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯇꯁꯦꯡꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯖꯣꯏ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯄꯨ ꯄꯥꯞ ꯑꯁꯤ ꯁꯩꯇꯥꯟꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯣꯏꯅ ꯁꯤꯈꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯤꯡꯊꯧ ꯑꯣꯏꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯗ ꯉꯁꯤꯒꯤ ꯅꯍꯥ ꯋꯥꯄꯥꯎ ꯁꯟꯗꯣꯛꯂꯣꯏ ꯑꯁꯤꯅ ꯊꯝꯕꯤꯔꯝꯕꯁꯤ ꯁꯨꯅꯤꯜ ꯂꯥꯏꯁ꯭ꯔꯝꯅ ꯅꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯋꯥꯍꯪ ꯑꯃ ꯊꯝꯕꯤꯔꯝꯃꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯔꯥꯎ ꯐꯣꯡꯗꯣꯛꯆꯔꯤ ꯌꯥꯝ ꯁꯣꯔꯠ ꯃꯦꯁꯦꯖ ꯕꯠ ꯁꯣ ꯃꯤꯅꯤꯡꯐꯨꯜ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯔꯥꯎ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯁꯤꯡ ꯃꯌꯥꯝ ꯑꯃ ꯌꯦꯡꯕꯤꯔꯛꯑꯦ ꯑꯩꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯅꯤꯡꯕꯁꯤ 45 daysꯀꯤ ꯉꯁꯤꯒꯤ ꯁ꯭ꯄꯤꯀꯔ ꯁꯟꯗꯣꯛꯄꯤꯔꯤꯕ ꯑꯣꯖꯥꯁꯤꯅ ꯍꯥꯏꯗꯤ ꯏꯅꯥꯎꯁꯤꯅ ꯅꯍꯥꯁꯤꯅ ꯁꯟꯗꯣꯛꯄꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯇꯅ ꯄ꯭ꯔꯊꯅꯥꯒ ꯂꯣꯏꯅ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯑꯩꯈꯣꯏ 45 daysꯁꯤꯗꯤ ꯁꯔꯨꯛ ꯂꯣꯏꯅ ꯌꯥꯍꯟꯅꯤꯡꯉꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯃꯤꯁꯤ 13 10ꯗꯒꯤ ꯍꯦꯟꯅ ꯌꯥꯎꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯔꯕꯗꯤ ꯑꯩꯈꯣꯏ ꯁꯟꯗꯣꯛꯂꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯁꯦꯌꯔꯗ ꯆꯠꯄ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯈꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯔꯤꯕ ꯖꯨꯝꯗ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯏꯚ ꯊꯥꯕꯁꯤ ꯃꯇꯥꯡꯗ